Good morning, everyone. Nasi akoi scientific Dr. Talks akoi special guest am pudun laksari. Mayam dietitian am to unabiyo na han akoi comment pibirama mayam nasi dietitian am pudun laksare. Akoi gi young and dynamic dietitian ni Ksh Sophia. Akoi mondig introduction am tang tase. ꯑꯩꯒꯤ ꯃꯤꯡ Ksh Sophia ꯑꯩ ꯍꯧꯖꯤꯛ dietitian ꯑꯣꯏꯅ Karkinos cancer hospitalꯗ ꯑꯗꯨꯒ ꯑꯩꯅ BSc ꯇꯧꯔꯛꯄꯅ ꯑꯁꯥꯝ ꯗꯥꯎꯟ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯇꯧꯖꯔꯛꯑꯦ ꯑꯗꯨꯒ ꯃꯥꯁꯇꯔꯅ ꯄꯗꯃꯁ꯭ꯔꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯅꯦꯖꯃꯦꯟꯠ ꯑꯦꯟ ꯁꯥꯏꯟꯁꯦꯁꯇ ꯇꯧꯖꯔꯛꯑꯦ ꯑꯩꯒꯤ ꯂꯩꯐꯝꯅ ꯀ꯭ꯋꯥꯀꯩꯊꯦꯜ ꯁꯤꯌꯥꯝ ꯂꯩꯀꯥꯏꯗꯒꯤ So kenogi Sophia akoi gi balanced diet na hainarise. Akoi gi hoi mayam akoi balanced diet hairagadi si chagadamni mayam akoi sem no mayam tawbiri ko. Adu su nattabida akoi gi Manipur context isam samba example aingonda haijarageba. Ay ngonta hawgalle somna khanda akoi gi leiramba chani khangde changani khangde biscuit ni khangde bread ni khangde or akoi gi leirwa pop ni khangde ama chare then akoi gi evening te akoi pung 10 gumba tarakan thawak salamdaida yumna thongamba kangthoi ni khangde iromba ni khangde taraka ma chare thogle marakta amuk nungthinda amuk akoi cha bora ama chare pakora guma ma nangda halaga amuk cha amuk chare adu tumbane ba akoi gi normal people lamana tawrise sigisida balanced diet akoina chari base balanced diet oirira oidrira ado akoigi yamna akoigi balanced diet hairaga akoi yam maintain tawga chakadra natraga akoi hujik chariba kharasida khara inthok injin tawraga balanced diet form tawba yabra adum tang haibiro ꯑꯁꯦꯡꯕꯒꯤꯗꯤ ꯕꯦꯂꯦꯟꯁ ꯗꯥꯏꯠ ꯍꯥꯏꯔꯗꯤ ꯌꯥꯝ ꯏꯆꯝ ꯆꯝꯅ ꯁꯦꯝꯖꯕ ꯌꯥꯏꯕ ꯌꯨꯝꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯕ꯭ꯔꯦꯛꯐꯥꯁꯇꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯆꯥ ꯑꯃꯒ ꯕꯤꯁꯀꯤꯠ ꯑꯃꯒ ꯂꯣꯏꯔꯦꯕ ꯑꯗꯨꯗ ꯏꯟꯀ꯭ꯂꯨꯗ ꯇꯧꯒꯗꯕꯁꯦ ꯌꯦꯔꯨꯝ ꯑꯐꯨꯠꯄ ꯑꯃ ꯏꯟꯀ꯭ꯂꯨꯗ ꯇꯧꯁꯟꯕ ꯌꯥꯔꯦ ꯑꯗꯩ ꯐ꯭ꯔꯨꯏꯠꯁ ꯑꯃ ꯍꯥꯏꯗꯤ ꯑꯔꯩꯕ ꯍꯧꯖꯤꯛꯇꯤ ꯃꯦꯡꯒꯣꯁꯨ ꯁꯤꯖꯟ ꯑꯣꯏꯕꯅꯤꯅ ꯃꯇꯝ ꯁꯤꯖꯅꯦꯜ ꯐ꯭ꯔꯨꯏꯠꯁꯀꯨꯝꯕꯁꯦ ꯑꯗꯨꯝ ꯏꯟꯀ꯭ꯂꯨꯗ ꯂꯐꯣꯏ ꯑꯣꯏꯔꯦ ꯑꯗꯨꯝ ꯆꯥꯁꯟꯕ ꯌꯥꯔꯦ ꯑꯗꯨꯃꯥꯏꯅ ꯐꯨꯂꯤ ꯆꯥꯔꯀꯥꯟꯗ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯃꯤꯜꯁꯦ 3 hours ꯒꯦꯞꯇ ꯑꯗꯨꯝ ꯆꯥꯕꯁꯦ ꯌꯥꯔꯦꯕ 3 hours ꯐꯥꯔꯀꯥꯟꯗ ꯑꯃꯨꯛ ꯂꯟꯆꯁꯦ ꯑꯃꯨꯛ ꯆꯥꯗꯣꯏꯅꯤꯅꯦ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯕꯁꯦ ꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯍꯋꯥꯏꯅꯤ ꯈꯪꯗꯦ ꯍꯋꯥꯏ ꯑꯃꯒ ꯆꯥꯛ ꯑꯃꯒ ꯆꯥꯕꯁꯦ ꯁꯤꯗ ꯑꯃꯨꯛ ꯕꯦꯂꯦꯟꯁꯁꯤꯗꯤ ꯑꯣꯏꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯍꯋꯥꯏ ꯑꯃꯒ ꯆꯥꯛ ꯑꯃꯒ ꯍꯥꯏꯔꯗꯤ ꯍꯋꯥꯏ ꯆꯥꯛꯁꯤꯅ ꯀꯥꯔꯕꯣꯍꯥꯏꯗ꯭ꯔꯦꯠ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯍꯋꯥꯏꯁꯤꯅ ꯄ꯭ꯔꯣꯇꯤꯟꯅꯤꯗꯅ ꯑꯗ ꯋꯥꯠꯍꯧꯔꯤꯁꯦ ꯐꯥꯏꯕꯔꯒꯨꯝꯕ ꯐꯥꯏꯕꯔꯗ ꯌꯥꯎꯔꯤꯁꯦ ꯃꯤꯅꯔꯦꯜꯁꯀꯨꯝꯕꯁꯨ ꯚꯥꯏꯇꯥꯃꯤꯟꯁ ꯑꯦꯟ ꯃꯤꯅꯔꯦꯜꯁꯦ ꯑꯗꯨꯝ ꯌꯥꯎꯋꯤꯗꯅ ꯂꯤꯐꯤ ꯚꯦꯖꯤꯇꯦꯕꯜꯁꯅꯤ ꯈꯪꯗꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯥꯡꯍꯧꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯆꯝꯐꯨꯠꯅꯤ ꯈꯪꯗꯦ ꯑꯃ ꯍꯦꯛ ꯍꯥꯞꯆꯟꯕꯗ ꯑꯗꯨꯝ ꯕꯦꯂꯦꯟꯁꯇꯤ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯆꯥꯛꯇꯕꯨ ꯍꯥꯏꯗꯤ ꯆꯥꯛꯀꯤ ꯄꯣꯔꯁꯟ ꯁꯥꯏꯖꯁꯦ ꯑꯩꯈꯣꯏꯗꯤ ꯍꯦꯟꯅ ꯆꯥꯏꯗꯅ ꯑꯗꯨꯗꯣ ꯈꯔ ꯔꯤꯗ꯭ꯌꯨꯁ ꯇꯧꯕꯤꯔꯒ ꯑꯗꯨꯝ ꯆꯥꯔꯁꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯁꯦꯝꯖꯕꯁꯦ ꯌꯥꯝ ꯂꯥꯏꯅ ꯁꯦꯝꯕ ꯌꯥꯏꯕ ꯄ꯭ꯂꯦꯠ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠ ꯂꯧꯕꯁꯦ ꯁꯤꯁꯤꯗ ꯍꯥꯞ ꯑꯃꯗꯤ ꯂꯤꯐꯤ ꯚꯦꯖꯤꯇꯦꯕꯜꯁ ꯑꯣꯏꯍꯜꯂꯒ ꯑꯗꯨꯒ 1/3ꯁꯤꯅ ꯑꯃꯨꯛ ꯄ꯭ꯔꯣꯇꯤꯟ ꯑꯣꯏꯔꯅꯤꯗꯅ ꯑꯗꯨꯒ 1/2 ꯑꯃ ꯂꯦꯝꯍꯧꯋꯤꯗꯅ ꯑꯗꯨꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯀꯥꯔꯞꯁꯦ ꯑꯃꯨꯛ ꯍꯥꯞꯆꯟꯕ ꯌꯥꯔꯦꯕ ꯑꯗꯨꯒ ꯐꯦꯠꯁꯇꯁꯨ ꯑꯩꯈꯣꯏꯅ ꯐꯦꯠꯁ ꯍꯥꯏꯔꯒ ꯍꯦꯜꯗꯤ ꯐꯦꯠꯁ ꯍꯥꯏꯗꯤ ꯑꯟꯁꯦꯆꯨꯔꯦꯇꯦꯠ ꯑꯣꯏꯕꯈꯩꯁꯤꯅ ꯍꯦꯜꯗꯤ ꯑꯃꯨꯛ ꯑꯣꯏꯗ꯭ꯔꯦꯗꯅ ꯑꯗꯨꯒ ꯍꯦꯜꯗꯤ ꯐꯦꯠꯇ ꯍꯥꯞꯆꯟꯒꯦ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯅ ꯀꯥꯡꯍꯧꯒꯨꯝꯕ ꯉꯧꯕꯗꯁꯨ ꯊꯥꯎ ꯌꯥꯝ ꯍꯥꯞꯄꯤꯗꯕ ꯁꯤꯒꯤꯗꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯆꯥꯛ ꯇꯣꯛꯂꯛꯑꯦ ꯑꯗꯨꯒ 3 hours ꯑꯃꯨꯛ ꯒꯦꯞ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯏꯚꯤꯅꯤꯡ ꯅꯨꯡꯊꯤꯟꯒꯤ ꯆꯥꯕꯁꯦ ꯀꯥꯡꯍꯧ ꯕꯣꯔꯥ ꯑꯃꯨꯛ ꯍꯥꯏꯗꯤ ꯆꯥꯁꯟꯗꯕ ꯃꯣꯏꯗꯤ ꯑꯃꯨꯛ ꯐꯠꯇꯕ ꯔꯣꯝꯗ ꯆꯤꯡꯈ꯭ꯔꯦꯗꯅ ꯑꯗꯨꯅ ꯀꯩꯅꯣꯒꯨꯝꯕ ꯐ꯭ꯔꯨꯏꯠꯁ ꯏꯆꯝ ꯆꯝꯕ ꯆꯥꯔꯁꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯒ ꯑꯣꯠꯁꯀꯨꯝꯕ ꯑꯗꯨꯝ ꯐ꯭ꯔꯨꯏꯠꯁ ꯍꯥꯞꯆꯜꯂꯒ ꯆꯥꯔꯁꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯗꯨꯝ ꯍꯧꯖꯕ ꯍꯜꯋꯥꯒꯨꯝꯕ ꯑꯗꯨꯝ ꯏꯆꯝ ꯆꯝꯕꯁꯦ ꯁꯤꯅ ꯑꯗꯨꯝ ꯍꯥꯞꯆꯜꯂꯁꯨ ꯌꯥꯔꯦ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕꯗꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯕꯦꯂꯦꯟꯁ ꯑꯣꯏꯅ ꯃꯤꯜ ꯑꯃ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯕꯗ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯍꯣꯝ ꯀꯨꯛ ꯐꯨꯗꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯁꯦꯝꯖꯕꯁꯦ ꯑꯗꯨꯝ ꯍꯦꯜꯗꯤ ꯑꯣꯏꯕ ꯀꯥꯡꯁꯣꯏꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯑꯣꯏꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯣꯏꯂꯤ ꯑꯣꯏꯕ ꯐꯨꯗꯇꯤ ꯆꯥꯗꯦꯅ ꯑꯗꯨꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯋꯥꯠꯄ ꯄꯣꯔꯁꯟꯗꯣ ꯑꯗꯨꯗ ꯍꯥꯞꯆꯤꯟꯕꯤꯔ ꯑꯗꯨꯝ ꯆꯥꯕꯗ ꯕꯦꯂꯦꯟꯁ ꯑꯣꯏꯅ ꯏꯆꯝ ꯆꯝꯅ ꯏꯂꯥꯏ ꯂꯥꯏꯅ ꯁꯦꯝꯕ ꯌꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯣꯐꯤꯌꯥꯅ ꯍꯥꯏꯔꯤꯁꯦ ꯌꯥꯝ ꯏꯆꯝ ꯆꯝꯅ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯂꯨꯍꯟꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛ ꯉꯟꯇꯥꯗ ꯁꯨꯃꯥꯏꯅ ꯁꯤ ꯆꯥꯒꯗꯕꯅꯤ ꯀꯦꯂꯣꯔꯤꯁꯀꯤ ꯃꯁꯤꯡ ꯍꯣꯠꯇꯣꯛꯇꯅ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯏꯁꯄꯣꯔꯠꯁ ꯄꯔꯁꯟꯒꯨꯝꯕ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯖꯤꯝ ꯁꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯏꯁꯄꯣꯔꯠꯁ ꯊꯣꯛꯀꯗꯕ ꯃꯤꯒꯨꯝꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜꯂꯤ ꯄꯤꯄꯜ ꯑꯃꯅ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯑꯌꯨꯛ ꯉꯟꯇꯥ ꯆꯥ ꯑꯃ ꯕꯤꯁꯀꯨꯠ ꯑꯃ ꯆꯥꯕꯗ ꯌꯦꯔꯨꯝ ꯑꯃꯒꯨꯝꯕ ꯍꯥꯞꯆꯤꯟꯕꯒꯨꯝꯕ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯂꯐꯣꯏ ꯑꯃꯒꯨꯝꯕ ꯍꯥꯞꯆꯤꯟꯕꯒꯨꯝꯕ ꯗꯦꯟ ꯑꯌꯨꯛꯇ ꯆꯥꯛ ꯆꯥꯕꯗꯁꯨ ꯖꯁ ꯀꯥꯡꯍꯧꯒꯨꯝꯕ ꯗꯦꯟ ꯂꯤꯐꯤ ꯚꯦꯖꯤꯇꯦꯕꯜꯁꯀꯨꯝꯕ ꯈꯔ ꯑꯩꯈꯣꯏ ꯃꯅꯥ ꯃꯁꯤꯡ ꯀꯣꯠꯅꯕ ꯍꯥꯏꯇꯥꯔꯦ ꯇꯦꯅꯧ ꯃꯃꯤꯡꯒꯨꯝꯕ ꯃꯣꯔꯣꯛꯀ ꯀꯣꯠꯂ ꯆꯥꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯁꯦꯝꯕꯤꯔꯒ ꯆꯥꯕꯤꯔꯒꯗꯤ
ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯦ ꯊꯝꯕꯤꯔꯛꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯕꯗ ꯑꯗꯒꯤ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯁꯣꯐꯤꯌꯥ ꯀꯩꯅꯣꯁꯦ ꯑꯉꯥꯡ ꯑꯣꯏꯔꯒꯁꯨ ꯍꯥꯔꯠ ꯑꯦꯇꯦꯛꯀꯨꯝꯕ ꯂꯥꯛꯄ ꯍꯥꯏꯄꯔ ꯇꯦꯟꯁꯟꯒꯤ ꯂꯩꯕꯒꯨꯝꯕ ꯁꯤꯒꯨꯝꯕ ꯀꯦꯁ ꯃꯌꯥꯝꯁꯨ ꯊꯣꯛꯂꯛꯏꯀꯣ ꯗꯦꯟ ꯑꯣꯕꯦꯁꯤꯇꯤ ꯑꯉꯥꯡ ꯃꯆꯥ ꯆꯍꯤꯗꯤ ꯀꯨꯟꯃꯥꯊꯣꯏ ꯑꯣꯏꯕ ꯌꯦꯡꯕꯗꯗꯤ ꯆꯍꯤ ꯅꯤꯐꯨ ꯅꯤꯐꯨꯃꯉꯥꯒ ꯃꯥꯟꯕ ꯃꯌꯥꯝ ꯊꯣꯛꯂꯛꯏꯀꯣ ꯁꯤꯒꯤꯁꯦ ꯏꯠ ꯏꯁ ꯗꯥꯏꯔꯦꯛꯂꯤ ꯔꯤꯂꯦꯇꯦꯠ ꯋꯤꯠ ꯗꯤꯁꯕꯦꯂꯦꯟꯁ ꯗꯥꯏꯠ ꯂꯥꯛꯇꯣꯏꯔꯥ ꯑꯟꯍꯦꯜꯗꯤ ꯐꯨꯗ ꯃꯌꯥꯝ ꯆꯥꯔꯛꯄꯩ ꯑꯣꯏꯗꯣꯏꯔꯥ ꯗꯦꯟ ꯀꯩ ꯆꯦꯟꯖꯦꯁ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯃꯦꯟꯂꯤ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯗ ꯇꯣꯄꯤꯛꯇ ꯁꯤ ꯌꯥꯝ ꯍꯦꯟꯀꯠꯂꯛꯄꯗꯧꯅ ꯇꯧꯋꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯩꯀꯩ ꯊꯝꯕꯤꯅꯤꯡꯉꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯍꯥꯏꯗꯤ ꯑꯉꯥꯡ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡ ꯍꯥꯏꯗꯤ ꯑꯉꯥꯡ ꯃꯆꯥꯈꯩꯅ ꯆꯥꯕꯁꯤ ꯖꯪꯛꯇ ꯑꯣꯏꯅ ꯄꯦꯀꯦꯖꯤꯡ ꯐꯨꯗꯁꯤꯗ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯕ ꯍꯦꯜꯂꯛꯑꯦꯗꯅ ꯍꯥꯏꯗꯤ ꯐ꯭ꯔꯨꯏꯠꯁ ꯆꯥꯎ ꯍꯥꯏꯕꯗꯗꯤ ꯏꯟꯅꯗ꯭ꯔꯤꯐꯥꯎ ꯍꯥꯏꯗꯤ ꯃꯁꯥꯗ ꯏꯟꯗ꯭ꯔꯤꯐꯥꯎ ꯆꯥꯗ꯭ꯔꯦꯕ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯍꯦꯕꯤꯠꯇꯣ ꯍꯥꯟꯅ ꯄꯤꯛꯏꯀꯥꯟꯗꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯍꯧꯕ ꯍꯥꯏꯗꯤ ꯖꯪꯛ ꯐꯨꯗꯁꯦ ꯃꯣꯏꯗ ꯏꯟꯇ꯭ꯔꯗ꯭ꯌꯨꯁ ꯇꯧꯕꯁꯦ ꯌꯥꯝ ꯂꯦꯠꯂꯤ ꯇꯧꯕ ꯑꯣꯏꯅ ꯇꯧꯕꯤꯕꯀꯣ ꯌꯨꯝꯗ ꯑꯣꯏꯇꯥꯔꯁꯨ ꯑꯆꯥꯄꯣꯠ ꯍꯧꯒꯦ ꯍꯥꯏꯔꯁꯨ ꯍꯧꯖꯤꯛꯇꯤ ꯅꯨꯗꯜꯁ ꯃꯦꯒꯤ ꯑꯅ ꯇꯧꯔꯦꯕ ꯑꯗꯨꯗꯤ ꯀꯩꯁꯨ ꯍꯦꯜꯗꯤ ꯑꯣꯏꯗꯦꯕ ꯑꯗꯨꯗ ꯍꯥꯏꯗꯤ ꯀꯥꯔꯞꯁꯅ ꯍꯦꯜꯂꯕꯅꯤꯅ ꯀꯥꯔꯕꯣꯍꯥꯏꯗ꯭ꯔꯦꯠꯁ ꯀꯩꯀꯥꯅ ꯍꯦꯜꯂꯕꯅꯤ나 ꯍꯥꯏꯗꯤ ꯑꯣꯕꯦꯁꯀꯨꯝꯕ ꯑꯉꯥꯡꯗ ꯑꯣꯕꯦꯁꯀꯨꯝꯕ ꯑꯗꯩ ꯈꯔ ꯂꯩꯔꯒ ꯃꯣꯏ ꯑꯥꯔꯂꯤ ꯑꯣꯏꯔꯀꯥꯟꯗ ꯆꯥꯁꯜꯂꯕꯅꯤꯅ ꯑꯗꯨꯝ ꯀꯥꯔꯞꯁꯤꯅ ꯍꯦꯟꯅ ꯆꯥꯔꯕꯅꯤꯅ ꯑꯣꯕꯦꯁꯤꯇꯤꯗ ꯑꯗꯨꯝ ꯃꯁꯥꯅ ꯂꯥꯛꯑꯅꯤꯗꯅ ꯑꯗꯒꯤ ꯍꯥꯏ ꯀꯣꯂꯦꯁꯇ꯭ꯔꯣꯜꯒꯨꯝꯕ ꯂꯥꯛꯄꯒꯤ ꯆꯥꯟꯁꯦꯁ ꯂꯩꯔꯦ ꯑꯦꯛꯁꯔꯁꯥꯏꯁ ꯑꯗꯨꯒ ꯑꯦꯛꯇꯤꯚꯤꯇꯤꯁꯨ ꯃꯣꯏꯗ ꯌꯥꯝꯅ ꯍꯟꯊꯔꯦꯕ ꯍꯧꯖꯤꯛꯇꯤ ꯐꯣꯟꯒꯨꯝꯕ ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯅ ꯆꯥꯛ ꯌꯦꯟꯁꯥꯡ ꯏꯟꯕꯗꯁꯨ ꯆꯥꯛ ꯆꯥꯍꯟꯕꯗꯁꯨ ꯐꯣꯟ ꯑꯃ ꯄꯤꯔꯒ ꯑꯗꯨꯝ ꯆꯥꯍꯜꯂꯦꯅ ꯑꯗꯨꯅ ꯍꯥꯏꯗꯤ ꯆꯥꯔꯤ ꯑꯉꯥꯡꯁꯦ ꯆꯥꯔꯤ ꯍꯥꯏꯅ ꯃꯌꯥꯝ ꯆꯥꯁꯟꯈ꯭ꯔꯅꯤꯅ ꯑꯗꯨꯅ ꯑꯣꯚꯔ ꯑꯣꯏꯅ ꯆꯥꯁꯟꯈ꯭ꯔꯕꯅꯤꯅ ꯃꯁꯥꯗꯗꯤ ꯈꯪꯗꯦꯗꯅ ꯀꯌꯥꯝ ꯀ꯭ꯋꯥꯟꯇꯤꯇꯤ ꯆꯪꯈ꯭ꯔꯤꯅꯣꯗꯣ ꯑꯗꯨꯅ ꯍꯥꯏꯅ ꯑꯗꯨꯗꯒꯤꯁꯨ ꯑꯣꯕꯦꯁ ꯑꯣꯏꯔꯛꯄ ꯌꯥꯏ ꯑꯗꯨꯒ ꯃꯣꯏꯅ ꯍꯧꯖꯤꯛ ꯖꯪꯛ ꯐꯨꯗ ꯌꯥꯝ ꯆꯥꯕꯁꯦ ꯖꯪꯛ ꯐꯨꯗꯁꯤꯅꯗꯤ ꯆꯥꯛꯀꯨꯝꯕ ꯍꯤꯟꯖꯥꯡ ꯑꯩꯈꯣꯏ ꯍꯣꯝ ꯀꯨꯛ ꯐꯨꯗꯁꯦ ꯁꯤꯁꯦ ꯌꯥꯝ ꯆꯥꯅꯤꯡꯉꯛꯇꯕ ꯃꯣꯏꯗ ꯑꯦꯄꯤꯇꯥꯏꯠ ꯂꯣꯁ ꯑꯣꯏꯔꯛꯄ ꯑꯗꯨ ꯃꯌꯥꯝ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯖꯪꯛꯇ ꯌꯥꯎꯔꯤꯕꯁꯦ ꯑꯌꯥꯝꯕꯅꯗꯤ ꯄ꯭ꯔꯣꯁꯦꯁ ꯇꯧꯊꯣꯛꯈ꯭ꯔꯕ ꯉꯥꯛꯇꯅꯤꯗꯅꯀꯣ ꯑꯗꯨꯅ ꯌꯨꯝꯗ ꯍꯦꯜꯗꯤ ꯑꯣꯏꯅ ꯃꯃꯥ ꯃꯄꯥꯅ ꯑꯗꯨꯝ ꯁꯦꯝꯖꯕꯗꯣ ꯑꯗꯨꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯍꯥꯏꯇꯥꯔꯦ ꯖꯪꯛ ꯐꯨꯗ ꯌꯥꯝ ꯆꯥꯕꯤꯗꯕ ꯗꯤꯁ ꯏꯁ ꯗ ꯕꯦꯁ ꯁꯣꯂꯨꯁꯟ ꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯍꯦꯟꯀꯠꯂꯛꯏꯕ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯁꯤꯒꯤ ꯐꯨꯗ ꯍꯦꯕꯤꯠꯁꯦ ꯑꯗꯨꯝ ꯊꯝꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡ ꯀꯞꯄꯦꯅ KFC ꯂꯩꯔ ꯊꯦꯝꯕꯒꯨꯝꯕ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯑꯁ꯭ꯋꯥꯏ ꯂꯩꯕ ꯆꯧꯒꯨꯝꯕ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯥꯏ ꯔꯥꯏꯁꯀꯨꯝꯕ ꯂꯩꯔꯒ ꯃꯣꯃꯣꯒꯨꯝꯕ ꯆꯥꯔꯒ ꯊꯦꯝꯕꯒꯨꯝꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯗꯒꯤ ꯑꯗꯨꯝ ꯍꯧꯔꯛꯑꯒ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯦ ꯁꯨꯝ ꯆꯦꯟꯖ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯥ ꯃꯈꯟ ꯃꯌꯥꯝ ꯄꯣꯛꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯣꯏꯅ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯄꯥꯈꯪ ꯐꯒꯠꯂꯛꯄ ꯂꯩꯁꯥꯕꯤ ꯐꯒꯠꯂꯛꯄꯗ ꯅꯥꯕꯒꯤ ꯆꯥꯡ ꯃꯌꯥꯝ ꯍꯦꯟꯒꯠꯂꯛꯄ ꯁꯤꯒꯤ ꯔꯤꯖꯟꯅꯦꯅ ꯊꯝꯕꯤꯔꯛꯑꯦ ꯁꯣꯐꯤꯌꯥꯅꯁꯨ ꯑꯗ ꯀꯥꯔꯀꯤꯅꯣꯁꯇ ꯄꯨꯕꯤꯔꯛꯑꯦ ꯀꯦꯟꯁꯔ ꯍꯣꯁꯄꯤꯇꯥꯜꯅꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯦꯟꯁꯔ ꯐꯣꯔꯝ ꯇꯧꯒꯟꯕ ꯐꯨꯗ ꯗꯦꯟ ꯑꯇꯩ ꯗꯤꯇꯦꯜꯁ ꯍꯥꯏꯇꯥꯔꯦꯀꯣ ꯀꯦꯟꯁꯔꯒ ꯔꯤꯂꯦꯇꯦꯠ ꯑꯣꯏꯕ ꯁꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯊꯝꯕꯤꯔꯛꯑꯣ ꯁꯤꯒꯤꯁꯦ ꯍꯥꯏꯗꯤ ꯀꯦꯟꯁꯔ ꯄꯦꯁꯦꯟꯗꯗꯤ ꯑꯩꯈꯣꯏꯗꯤ ꯉꯥ ꯑꯌꯥꯏꯕꯒꯨꯝꯕ ꯍꯥꯏꯗꯤ ꯃꯤꯠꯁꯦ ꯑꯔꯧꯕ ꯌꯥꯝ ꯆꯥꯒꯜꯂꯤꯗꯅ ꯁꯤ ꯀꯥꯔꯁꯤꯅꯣꯖꯦꯟ ꯆꯦꯜꯂꯤꯗꯅ ꯑꯗꯨꯅ ꯁꯤꯁꯦ ꯌꯥꯔꯤꯈꯩ ꯃꯣꯏꯗꯗꯤ ꯑꯦꯚꯣꯏꯗ ꯇꯧꯍꯜꯂꯦꯕ ꯑꯗꯨꯝ ꯑꯗꯨꯒ ꯐꯔꯃꯦꯟꯇꯦꯠꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯏꯟꯐꯦꯛꯁꯟꯒꯨꯝꯕ ꯊꯣꯛꯄꯒꯤ ꯆꯥꯟꯁꯦꯁ ꯌꯥꯝ ꯂꯩꯌꯦ ꯑꯗꯨꯒ ꯔꯣ ꯐꯨꯗꯁꯦ ꯍꯥꯏꯗꯤ ꯔꯣ ꯚꯦꯖꯤꯇꯦꯕꯜꯁꯦ ꯁꯤꯗꯤ ꯌꯥꯔꯤꯈꯩ ꯍꯥꯏꯗꯤ ꯆꯥꯍꯟꯗꯦ ꯀꯩꯒꯤꯅꯣꯗ ꯚꯦꯖꯤꯇꯦꯕꯜꯁ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯃꯔꯨ ꯚꯦꯖꯤꯇꯦꯕꯜꯁꯦ ꯊꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ 20 ꯃꯤꯅꯠꯁ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯄꯤꯔꯒ ꯇꯤꯡꯊꯣꯛꯄ ꯑꯗꯨꯒ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒ ꯑꯗꯨꯝ ꯐꯖꯅ ꯐꯨꯜꯂꯤ ꯀꯨꯛ ꯑꯣꯏꯔꯀꯥꯟꯗ ꯃꯣꯏꯗꯤ ꯔꯣꯁꯦ ꯑꯌꯥꯝꯕ ꯑꯝꯇ ꯌꯥꯗꯦ ꯑꯗꯨꯒ ꯁꯪꯒꯣꯝꯗ ꯑꯣꯏꯔ ꯇꯥꯔꯁꯨ ꯄꯦꯀꯦꯠꯇ ꯂꯥꯛꯄꯁꯦ ꯁꯤꯁꯦ ꯌꯥꯔꯤꯈꯩ ꯄꯦꯀꯦꯠ ꯃꯤꯟꯁ ꯑꯃꯨꯜꯒꯨꯝꯕꯒꯤ ꯇꯦꯇ꯭ꯔꯥ ꯄꯦꯛꯇ ꯂꯥꯛꯄꯗꯣ ꯑꯃꯨꯜ ꯇꯥꯖꯥꯒꯨꯝꯕ ꯍꯥꯏꯔ ꯃꯣꯏꯗꯤ ꯔꯣꯗ ꯑꯗꯨꯝ ꯊꯛꯆꯜꯂꯦꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯗꯤ ꯌꯥꯗꯦ ꯍꯥꯏꯅ ꯐꯨꯜꯂꯤ ꯕꯣꯏꯜ ꯇꯧꯊꯣꯛꯄꯤꯔꯀꯥꯟꯗ ꯑꯣꯏꯅ ꯄꯤꯊꯛꯄ ꯑꯗꯨꯒ ꯐ꯭ꯔꯨꯏꯠꯁꯤꯁꯨ ꯃꯣꯏꯗꯤ ꯁꯥꯏꯇ꯭ꯔꯁ ꯑꯣꯏꯕ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕ ꯀꯩꯒꯤꯅꯣꯗ ꯃꯣꯏꯗꯤ ꯍꯤꯗꯥꯛꯁꯨ ꯀꯥꯞꯄꯤꯕꯅꯤꯅ ꯊꯦꯔꯥꯄꯤꯒꯨꯝꯕ ꯌꯥꯝ ꯇꯧꯕꯅꯤꯅ ꯍꯥꯏꯗꯤ ꯌꯥꯔꯤꯈꯩ ꯕꯣꯏꯜꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯤꯅ ꯑꯣꯏꯅ ꯆꯥꯍꯟꯕ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯂꯦꯐ ꯑꯣꯚꯔꯁ ꯌꯥꯝ ꯆꯥꯒꯜꯂꯤꯅ ꯅꯨꯡꯗꯥꯡꯒꯤ ꯍꯤꯟꯖꯥꯡꯁꯦ ꯅꯣꯡꯉꯥꯜꯂꯒ ꯆꯥꯕꯤ ꯌꯥꯝ ꯇꯧꯒꯜꯂꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯗꯤ ꯃꯣꯏꯗꯗꯤ ꯑꯃꯨꯛ ꯄꯤꯖꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏꯗꯁꯨꯅꯦꯕ ꯍꯥꯏꯔꯤꯁꯦ ꯄꯦꯀꯦꯖꯤꯡ ꯐꯨꯗꯀꯨꯝꯕꯁꯤꯁꯨ ꯃꯣꯏꯗꯗꯤ ꯑꯗꯨꯝ ꯆꯥꯕ ꯌꯥꯗꯦꯅ ꯑꯗꯨꯒ ꯃꯣꯏꯅ ꯐ꯭ꯔꯨꯏꯠ ꯖꯨꯁꯁꯦ ꯌꯥꯝ ꯍꯪꯒꯜꯂꯦꯕ ꯍꯩ ꯃꯍꯤꯁꯦ ꯀꯔꯝꯕ ꯊꯛꯄ ꯌꯥꯒꯦ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯍꯪꯉꯦꯕ ꯑꯗꯨꯅ ꯐ꯭ꯔꯨꯏꯠ ꯖꯨꯁꯁꯦ ꯌꯥꯔꯤꯈꯩ ꯑꯦꯚꯣꯏꯗ ꯇꯧꯍꯜꯂꯦꯕ ꯑꯩꯉꯣꯟꯗꯗꯤ ꯀꯩꯒꯤꯅꯣꯗ ꯃꯣꯏꯗꯤ ꯄꯦꯀꯦꯠꯇ ꯂꯥꯛꯄꯁꯦ ꯂꯣꯏ ꯄ꯭ꯔꯤꯖꯔꯕꯦꯇꯤꯞꯁ ꯑꯦꯗ ꯇꯧꯕꯅꯦꯕ ꯀꯦꯃꯤꯀꯦꯜꯅꯤꯅ ꯑꯦꯗ ꯇꯧꯁꯜꯂꯤꯗ ꯑꯗ ꯃꯣꯏꯗꯗꯤ
ꯑꯃꯨꯛ ꯀꯥꯔꯁꯤꯅꯣꯖꯤꯟ ꯑꯗꯨꯝ ꯃꯁꯥ ꯌꯥꯎꯖꯔꯤꯕꯅꯤꯅ ꯑꯃꯨꯛ ꯑꯦꯗ ꯇꯧꯁꯜꯂꯗꯤ ꯐꯔꯔꯣꯏꯗꯅ ꯑꯗꯨꯅ ꯌꯥꯔꯤꯒꯩ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯆꯥꯋꯣ ꯑꯗꯨꯒ ꯁꯥꯏꯇ꯭ꯔꯁ ꯑꯣꯏꯗꯕ ꯆꯥꯕ ꯑꯗꯨꯃꯥꯏꯅ ꯂꯤꯐꯤ ꯕꯤꯠꯁ ꯉꯁꯥꯏꯒꯤ ꯑꯃꯨꯛ ꯕꯦꯂꯦꯟꯁ ꯗꯥꯏꯠꯁꯦ ꯃꯣꯏꯗꯁꯨ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯕ ꯌꯥꯏꯕ ꯑꯗꯨꯗ ꯃꯣꯏꯗꯅ ꯑꯃꯨꯛ ꯐꯨꯜꯂꯤ ꯀꯨꯛ ꯑꯣꯏꯔꯀꯥꯟꯗ ꯑꯣꯏꯅ ꯄꯤꯖꯕ ꯍꯥꯏꯗꯤ ꯔꯣꯁꯤꯗꯤ ꯁꯂꯥꯠꯀꯨꯝꯕ ꯁꯤꯡꯖꯨꯒꯨꯝꯕ ꯑꯩꯈꯣꯏꯗꯤ ꯁꯤꯡꯖꯨ ꯌꯥꯝ ꯆꯥꯒꯜꯂꯤꯗꯅ ꯁꯤꯡꯖꯨꯒꯨꯝꯕ ꯁꯂꯥꯠꯀꯨꯝꯕꯁꯤꯗꯤ ꯌꯥꯔꯤꯒꯩ ꯑꯦꯚꯣꯏꯗ ꯇꯧꯍꯜꯂꯦꯕ ꯑꯗꯒꯤ ꯃꯣꯏꯗꯤ ꯍꯥꯏꯗꯤ ꯉꯥꯔꯤ ꯆꯥꯗ꯭ꯔꯗꯤ ꯑꯗꯨꯝ ꯇꯧꯋꯦꯕꯀꯣ ꯉꯥꯔꯤ ꯆꯥꯕꯁꯦ ꯃꯣꯏꯗꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯊꯥꯏꯅꯗꯩ ꯄꯤꯛꯏꯉꯩꯗꯩ ꯉꯥꯔꯤ ꯑꯗꯨꯝ ꯆꯥꯔ ꯂꯥꯛꯑꯕꯅꯤꯅ ꯉꯥꯔꯤꯁꯦ ꯑꯗꯨꯝ ꯆꯥꯅꯤꯡꯉꯦ ꯈꯣꯠꯂꯦ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯑꯗꯨꯗꯣ ꯈꯔ ꯑꯦꯚꯣꯏꯗ ꯇꯧꯕꯤꯌꯣꯅ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯍꯥꯏꯗꯤ ꯀꯥꯡꯁꯣꯏꯗꯕꯨ ꯆꯥꯔꯁꯨ ꯀꯥꯡꯁꯣꯏꯒꯤ ꯇꯥꯏꯞꯇꯣ ꯉꯥ ꯑꯇꯥꯎꯕꯗꯣ ꯑꯗꯨꯝ ꯍꯥꯞꯄꯒ ꯁꯤꯡꯒꯨꯝꯕ ꯍꯥꯞꯆꯜꯂꯒ ꯑꯗꯨꯝ ꯕꯣꯏꯜ ꯇꯧꯔꯒ ꯆꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯍꯟꯕ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕꯗꯨꯗꯤ ꯈꯤꯇꯪ ꯇ꯭ꯋꯤꯁ ꯇꯧꯕꯒꯤ ꯋꯥꯅꯤ ꯈꯤꯇꯪ ꯍꯥꯞꯇꯣꯛ ꯍꯥꯞꯆꯤꯟ ꯇꯧꯕ ꯈꯤꯇꯪ ꯉꯥ ꯊꯥꯛꯑꯒꯁꯨ ꯑꯇꯥꯎꯕꯒꯨꯝꯕ ꯊꯥꯛꯄ ꯑꯗꯨꯒꯨꯝꯕ ꯁ꯭ꯂꯥꯏꯠ ꯆꯦꯟꯖꯦꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯅꯝꯕꯅ ꯕꯣꯏꯜ ꯇꯧꯕ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯗ ꯇꯤꯡꯉꯒ ꯀꯩꯅꯣ ꯇꯧꯕꯀꯣ ꯑꯩꯈꯣꯏ ꯑꯥꯏꯗꯤꯌꯥꯁ ꯃꯌꯥꯝ ꯑꯗꯨꯝ ꯁꯣꯐꯤꯌꯥꯒꯤ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝ ꯁꯦꯌꯔ ꯇꯧꯕꯤꯕꯁꯨ ꯅꯨꯡꯉꯥꯏ ꯁꯤꯒꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯚꯦꯖꯤꯇꯦꯕꯜꯁꯦ ꯍꯧꯖꯤꯛꯇꯤ ꯃꯥꯔꯀꯦꯠꯇꯩ ꯂꯩꯔꯛꯄꯁꯦ ꯍꯥꯟꯅ ꯂꯣꯏ ꯇꯤꯡꯊꯣꯛꯄꯤꯕ 20 ꯃꯤꯅꯠꯁꯀꯨꯝꯕꯁꯦ ꯑꯗꯨꯝ ꯂꯣꯏ ꯇꯤꯡꯊꯣꯛꯄꯤꯕ ꯍꯥꯟꯅ ꯑꯗꯨꯒ ꯐꯖꯅ ꯕꯣꯏꯜ ꯇꯧꯔꯒ ꯆꯥꯕꯤꯕ ꯑꯣꯀꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯤꯇꯪ ꯀꯣꯁꯤꯌꯁ ꯑꯣꯏꯁꯦ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯇ ꯆꯥꯔꯤꯕ ꯊꯛꯏꯕ ꯃꯌꯥꯝꯁꯦ ꯈꯤꯇꯪ ꯀꯣꯁꯤꯌꯁ ꯑꯣꯏꯁꯦ ꯑꯗꯨ ꯍꯥꯏꯔꯒꯅ ꯍꯦꯛꯇ ꯌꯥꯝꯅ ꯖꯟꯖ ꯇꯧꯁꯦ ꯍꯥꯏꯕ ꯅꯠꯇꯦ ꯖꯁ ꯁꯝ ꯁꯤꯝꯄꯜ ꯑꯩꯈꯣꯏꯒꯤ ꯔꯨꯜꯁ ꯈꯔ ꯐꯣꯂꯣ ꯇꯧꯁꯦ ꯍꯥꯏꯕꯅꯤ ꯑꯗ ꯁꯨꯕꯤ ꯑꯩ ꯀꯦꯁ ꯁ꯭ꯇꯗꯤ ꯑꯃꯇꯪ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯀꯟꯅ ꯊꯣꯛꯄ ꯀꯦꯁ ꯁ꯭ꯇꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯍꯧꯖꯤꯛꯁꯦ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯒꯤ ꯌꯥꯝꯁꯨ ꯍꯦꯜꯂꯤꯀꯣ ꯑꯗꯩ ꯅꯨꯡꯗꯥꯡꯗ ꯑꯩꯈꯣꯏꯒꯤ ꯌꯨ ꯊꯛꯑꯒ ꯆꯥꯛ ꯆꯥꯗꯕꯒꯨꯝꯕ ꯁꯤꯒꯨꯝꯕꯒꯤ ꯀꯦꯁ ꯃꯌꯥꯝ ꯂꯩꯀꯣ ꯐꯦꯃꯤꯂꯤꯗꯕꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯄ ꯃꯌꯥꯝ ꯑꯃ ꯂꯩꯕꯤꯔꯝꯒꯅꯤ ꯅꯨꯡꯗꯥꯡ ꯌꯨ ꯊꯛꯆꯜꯂꯛꯑꯒ ꯆꯥꯛ ꯆꯥꯗꯕ ꯑꯃ ꯇꯧꯗꯕ ꯁꯤꯅ ꯀꯌꯥꯝꯅ ꯀꯥꯏꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯕꯦꯂꯦꯟꯁ ꯗꯥꯏꯠꯁꯤꯗ ꯌꯨ ꯊꯛꯄ ꯃꯤ ꯑꯃ ꯑꯣꯔ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯌꯥꯝ ꯀꯟꯕ ꯃꯤ ꯑꯃ ꯁꯤꯗ ꯕꯦꯂꯦꯟꯁ ꯗꯥꯏꯠꯁꯦ ꯀꯌꯥꯝ ꯀꯥꯏꯔꯛꯑꯦ ꯃꯁꯥꯗ ꯀꯌꯥꯝ ꯏꯐꯦꯛ ꯂꯥꯛꯀꯅꯤ ꯗꯦꯟ ꯃꯥꯒꯤ ꯐ꯭ꯌꯨꯆꯔ ꯀꯩ ꯀꯃꯥꯏꯅ ꯂꯩ ꯁꯤ ꯈꯤꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯥꯟ ꯀꯩꯅꯣ ꯑꯜꯀꯣꯍꯣꯜꯁꯦ ꯌꯨꯁ ꯇꯧꯕꯁꯦ ꯌꯥꯝ ꯍꯦꯜꯂꯦꯗꯅ ꯑꯗꯨꯅ ꯆꯥꯛ ꯆꯥꯅꯔꯁꯨ ꯑꯜꯀꯣꯍꯣꯜꯒꯨꯝꯕ ꯌꯨꯁ ꯑꯗꯨꯝ ꯇꯧꯅꯔꯕꯅꯤꯅ ꯍꯥꯏꯗꯤ ꯃꯁꯥꯗ ꯑꯩꯈꯣꯏꯅ ꯕꯦꯂꯦꯟꯁ ꯑꯣꯏꯅ ꯆꯥꯔꯦ ꯑꯌꯨꯛꯇ ꯕꯦꯂꯦꯟꯁ ꯑꯣꯏꯅ ꯆꯥꯔꯦ ꯈꯜꯂꯁꯨ ꯅꯨꯡꯗꯥꯡꯗ ꯊꯛꯆꯜꯂꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯍꯥꯏꯗꯤ ꯃꯅꯨꯡꯗ ꯕꯤ ꯀꯝꯄ꯭ꯂꯦꯛꯁ ꯚꯥꯏꯇꯃꯤꯟꯁꯀꯨꯝꯕ ꯃꯤꯅꯔꯦꯜꯁꯀꯨꯝꯕ ꯃꯌꯥꯝꯁꯦ ꯃꯊꯟꯇ ꯃꯥꯡꯊꯔꯛꯑꯦꯕ ꯑꯜꯀꯣꯍꯣꯜꯁꯤꯅ ꯑꯗꯨꯅ ꯃꯁꯥꯗ ꯍꯌꯦꯡꯋꯥꯏ ꯍꯥꯏꯗꯤ ꯀꯩꯅꯣ ꯂꯥꯛꯄꯒꯤ ꯗꯥꯏꯕꯦꯇꯤꯁꯀꯨꯝꯕ ꯂꯥꯛꯄ ꯍꯥꯏꯄꯔ ꯇꯦꯟꯁꯟꯒꯨꯝꯕ ꯂꯥꯛꯄ ꯑꯗꯨꯒ ꯀꯥꯔꯗꯤꯌꯦꯛ ꯑꯦꯔꯦꯁꯀꯨꯝꯕ ꯂꯥꯛꯄꯁꯦ ꯁꯤꯅ ꯍꯦꯜꯍꯜꯂꯦꯕ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯕꯦꯁ ꯍꯥꯟꯅ ꯂꯥꯛꯀꯅꯤꯕ ꯑꯜꯀꯣꯍꯣꯂꯤꯛꯇꯗꯤ ꯑꯣꯕꯦꯁ ꯍꯥꯟꯅ ꯂꯥꯛꯑꯅꯤ ꯀꯩꯒꯤꯅꯣꯗ ꯃꯣꯏꯅ ꯆꯥꯁꯜꯂꯝꯅ ꯁꯨꯒꯔ ꯍꯥꯏꯗꯤ ꯀꯥꯔꯞꯁꯀꯨꯝꯕ ꯁꯨꯒꯔꯒꯨꯝꯕꯁꯦ ꯍꯥꯏꯗꯤ ꯃꯣꯏꯅ ꯊꯛꯄ ꯆꯥꯕ ꯇꯧꯕꯗꯁꯨ ꯍꯦꯟꯅ ꯀꯩꯅꯣ ꯁꯤꯖꯤꯟꯅꯩꯗꯅ ꯀꯥꯔꯞꯁꯀꯨꯝꯕ ꯆꯥꯁꯟꯕ ꯍꯦꯟꯖꯟꯕ ꯂꯩꯌꯦꯕ ꯊꯛꯄꯗ ꯆꯥꯕ ꯑꯃꯁꯨ ꯌꯥꯎꯋꯦ ꯑꯗꯨꯅ ꯑꯣꯏꯂꯤ ꯐꯨꯗꯁꯦ ꯆꯥꯁꯜꯂꯤꯗꯅ ꯍꯥꯏꯗꯤ ꯌꯨ ꯊꯛꯄ ꯃꯇꯝꯗ ꯅꯥꯀꯟꯗ ꯍꯤꯟꯖꯥꯡꯗꯣ ꯑꯗꯨꯝ ꯌꯥꯎꯕꯅꯦꯕ ꯍꯤꯟꯖꯥꯡ ꯌꯥꯎꯁꯟꯕꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯂꯤꯚꯔꯒꯨꯝꯕ ꯗꯦꯃꯦꯖꯀꯨꯝꯕ ꯂꯥꯛꯄꯗꯣ ꯑꯗꯨ ꯍꯦꯜꯂꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯅꯨꯡꯗꯥꯡꯗ ꯆꯥꯈ꯭ꯔꯦ ꯍꯥꯏꯇꯥꯔꯁꯨ ꯊꯛꯆꯟꯈ꯭ꯔꯦ ꯍꯥꯏꯇꯥꯔꯁꯨ ꯅꯣꯡꯉꯥꯜꯂꯒ ꯗꯤꯇꯣꯛꯁ ꯇꯧꯊꯣꯛꯄ ꯗꯤꯇꯣꯛꯁ ꯋꯥꯇꯔꯒꯨꯝꯕ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒ ꯑꯗꯨꯝ ꯑꯦꯗꯤꯛ ꯑꯣꯏꯅ ꯅꯨꯡꯇꯤꯒꯤ ꯊꯛꯂꯛꯑ ꯇꯥꯔꯗꯤ ꯃꯥꯅ ꯗꯤꯇꯣꯛꯁꯀꯨꯝꯕ ꯁꯤꯖꯤꯟꯅꯕ ꯍꯦꯜꯗꯤ ꯑꯣꯏꯅ ꯆꯥ ꯇꯥꯔꯁꯨ ꯀꯩꯁꯨꯗꯤ ꯀꯥꯟꯅꯔꯔꯣꯏ ꯑꯗꯨꯗꯗꯤ ꯑꯃꯨꯛ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯩꯅꯣꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯪꯖꯔꯛꯏꯗꯨꯁꯨ ꯍꯧꯖꯤꯛ ꯁꯤꯒꯨꯝꯕ ꯀꯦꯁꯁꯦ ꯌꯥꯝꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯗꯥꯡ ꯊꯛꯆꯟ ꯆꯥꯁꯟꯕ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛꯇ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯔꯒꯁꯨ ꯅꯨꯡꯗꯥꯡꯗ ꯑꯗꯨꯝ ꯑꯩꯗꯤ ꯊꯛꯆꯟꯕꯤꯗꯣ ꯑꯗꯨꯝ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯄꯥꯔꯇꯤꯁ ꯃꯌꯥꯝ ꯇꯣꯏꯅ ꯈꯣꯠꯇꯅ ꯑꯗꯨꯝ ꯂꯣꯏ ꯊꯦꯡꯅꯔꯤꯗꯨꯅꯦ ꯃꯌꯥꯝ ꯑꯗꯨꯅ ꯁꯤꯁꯦ ꯈꯤꯇꯪ ꯔꯤꯗ꯭ꯌꯨꯁ ꯈꯤꯇꯪ ꯇꯧꯕꯤꯌꯣꯅ ꯑꯩꯈꯣꯏ ꯁꯥꯏꯠꯇꯒꯤꯁꯨ ꯍꯥꯏꯖꯒꯦ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯗꯥꯏꯇꯤꯁꯤꯌꯥꯟꯗꯒꯤꯁꯨ ꯍꯥꯏꯕꯤꯔꯤ ꯏꯁꯥ ꯍꯦꯜꯗꯤ ꯑꯣꯏꯅ ꯂꯩꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯦꯂꯦꯟꯁ ꯗꯥꯏꯠ ꯑꯃ ꯐꯖꯅ ꯐꯣꯂꯣ ꯇꯧꯕꯤꯕ ꯑꯩꯈꯣꯏ ꯆꯥꯕ ꯊꯛꯄꯁꯦ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯁꯣꯏꯗꯅ ꯐꯪꯒꯅꯦꯅ ꯊꯥꯖꯩ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯀꯔꯤ ꯁꯖꯦꯁꯟ ꯄꯤꯕꯤꯅꯤꯡꯉꯦ ꯑꯁꯤ ꯗꯥꯏꯇꯤꯁꯤꯌꯟ ꯑꯣꯏꯅ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤꯅꯦ ꯕꯦꯂꯦꯟꯁ ꯗꯥꯏꯠꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯃꯌꯥꯝ ꯍꯥꯏꯖꯈ꯭ꯔꯦꯗꯅ ꯕꯦꯂꯦꯟꯁ ꯗꯥꯏꯠꯀꯤ ꯃꯔꯝꯗꯁꯨ ꯑꯗꯨ ꯕꯦꯂꯦꯟꯁ ꯗꯥꯏꯠꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯔꯣꯜ ꯂꯧꯔꯦꯕ ꯕꯦꯂꯦꯟꯁ ꯗꯥꯏꯠ ꯍꯥꯏꯗꯤ ꯆꯥꯕ ꯈꯛꯇꯪꯅꯁꯨ ꯌꯥꯗꯦ ꯑꯦꯛꯁꯔꯁꯥꯏꯁ ꯑꯃꯁꯨ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯗꯅ ꯑꯦꯛꯁꯔꯁꯥꯏꯁ ꯑꯃ ꯐꯖꯅ ꯆꯥꯔꯁꯨ ꯑꯦꯛꯁꯔꯁꯥꯏꯁ ꯑꯃ ꯋꯥꯛꯑꯥꯎꯠ ꯑꯃ ꯍꯥꯏꯗꯤ 1 ꯑꯋꯥꯔꯅꯤ ꯈꯪꯗꯦ 45 ꯃꯤꯅꯠꯁ ꯑꯃꯅꯤ ꯇꯧꯕꯤꯍꯧꯕꯁꯦ ꯏꯁꯥꯁꯨ ꯑꯦꯛꯇꯤꯞ ꯑꯣꯏꯔꯦ ꯆꯥꯁꯟꯕꯗꯨꯅꯁꯨ ꯑꯐꯕ ꯆꯤꯟꯖꯥꯛ ꯄ꯭ꯂꯁ ꯑꯦꯛꯁꯔꯁꯥꯏꯁ ꯑꯐꯕ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯩꯔꯗꯤ ꯑꯦꯛꯇꯤꯞꯁꯨ ꯑꯣꯏꯔꯅꯤ ꯍꯥꯏꯗꯤ ꯑꯉꯥꯡꯈꯩꯗꯁꯨ ꯑꯦꯛꯁꯔꯁꯥꯏꯁ ꯑꯃꯒ ꯐꯖꯅ ꯍꯦꯜꯗꯤ ꯆꯥꯔꯗꯤ ꯃꯥꯒꯤ ꯍꯥꯏꯗꯤ ꯀꯣꯟꯁꯦꯟꯇ꯭ꯔꯦꯠꯀꯨꯝꯕ ꯇꯧꯕꯁꯦ ꯁꯤꯁꯨ ꯍꯦꯟꯒꯅꯤ ꯑꯗꯒꯤ ꯑꯍꯟꯗꯁꯨ ꯉꯥꯏꯔꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯋꯥꯒꯟꯕ
ꯇꯧꯒꯟꯕ ꯇꯧꯏꯅ ꯑꯩ ꯆꯥꯔꯁꯨ ꯋꯥꯏꯑꯦ ꯑꯅ ꯑꯗꯨꯝ ꯇꯧꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯑꯦꯛꯁꯔꯁꯥꯏꯁ ꯑꯃꯁꯦ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯇꯧꯕꯗꯗꯤ ꯋꯥꯅꯤꯕ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧ ꯇꯥꯔꯁꯨ ꯑꯗꯨꯒ ꯆꯥꯕꯗꯨꯒ ꯑꯦꯛꯁꯔꯁꯥꯏꯁꯀ ꯄ꯭ꯂꯁ ꯏꯟꯀ꯭ꯂꯨꯗ ꯇꯧ ꯇꯥꯔꯗꯤ ꯏꯁꯥꯗ ꯍꯥꯏꯗꯤ ꯍꯦꯜꯗꯤ ꯑꯣꯏꯅ ꯂꯩꯕꯅ ꯍꯦꯟꯅ ꯐꯩꯗꯅ ꯍꯥꯏꯗꯤ ꯏꯁꯥꯁꯨ ꯋꯥꯖ ꯇꯥꯔꯁꯨ ꯑꯍꯥꯟꯕꯗꯗꯤ ꯋꯥꯔꯝꯅꯤ ꯑꯗꯨ ꯇꯥꯔꯁꯨ ꯑꯗꯨꯝ ꯀꯣꯟꯅ ꯌꯨꯁ ꯇꯨ ꯑꯣꯏꯔꯛꯑꯀꯥꯟꯗꯗꯤ ꯑꯗꯨꯝ ꯏꯁꯥꯗꯣ ꯍꯦꯜꯗꯤ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯏꯁꯥꯗꯁꯨ ꯑꯗꯨꯝ ꯈꯪꯉꯛꯀꯅꯤꯕ ꯆꯥꯔ ꯃꯇꯨꯡꯗ ꯇꯧꯔ ꯃꯇꯨꯡꯗ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯍꯟꯅꯤꯡꯉꯦ ꯉꯁꯥꯏꯒꯤꯗꯤ ꯑꯩꯅ ꯁꯣꯐꯤꯌꯥꯒꯤ ꯀꯥꯗꯨ ꯆꯪꯕ ꯃꯇꯝꯗ ꯑꯦꯛꯁꯔꯁꯥꯏꯁ ꯏꯁ ꯗ ꯀꯤꯡ and nutrition is the queen and it make a perfect kingdom ꯑꯗꯨꯒꯤ ꯀꯣꯔꯠ ꯑꯃ ꯊꯥꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯛꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯤꯁꯦ ꯁꯣ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯁꯦꯟ ꯇꯤ ꯚꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩꯈꯣꯏ ꯃꯊꯪꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯎꯅꯖꯔꯛꯀꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯦꯡꯛ ꯌꯨ ꯁꯣꯐꯤꯌꯥꯁꯨ ꯊꯦꯡꯛ ꯌꯨ ꯃꯊꯪ